Actor Somada thingba thamlubage KKL na ngakpinaba haijakre. Film actress Soma Laisramda film kumba masung social function da yaubada chahi ahumgi athingba thamlubagi damak Kangleipak Kanbalup KKL gi General Secretary Luwang Sayum ngamkhay ngakpana Manipur Human Rights Commission da aiba chero lama piduna ngakpinaba haijakre. Tha asigi kunga mga da commission na takiba order amagi matungin na Luwang Sayu ngamkhay ngakpa ngarang masamag commission gi mamangda laktuna sakut pagaloy na aiba chero ladu pisin kibanay. Mahaki chero ladu da Soma Laisrambo ating batamba do September kun mga da temporary way na lauthokre hay na palabaso commission na makata na hangbada mahang na makata na thazaba piki madude Kangleipak Kanbalup na karigumba piba mamatada Soma Laisram yaw na citizen amatagi sinfam da ating batamba amasung human rights na traga legal rights ta kut thingzin batabak amata lupasin na tauraroy Miyoy amagi hingbaga marilay na ba amasung kunay gi tabak ka marilay na bada ating batambage press release thoglaroy hay na su commission da hanggat ke Luwang Sayu ngamkhay ngakbage haiza cherolado khanaraba matungda commission na ngarang takiba order orel ama na mahaki mathakta tharakpa complaint petition adu thupsin ke adumoy na magkarigumba mahak na amasung mahaki organization na Soma Laisram da natraga society da natraga Manipur gi citizen sing da Mangtang na batawrag labade, pulis na mahak amasung mahaki organization gi mathakta, logi matungin na tabag paikat pagi ayaba pikhe. Kangleipak Kanbalup ki Secretary General Luwang Sayu ngamkhay ngakma na kamisan da tharak pahayza chero ladugaloy na order adugi kopi ama Soma Laisram da phangan na bakhangan khe. Kamisan na ngarang takibo order adugaloy na mahang na tharak pahayza chero ladu. Print na masung electronic media da phanganduna Kangleipak Kanbalup kumba organization na traga civil society organization amata na citizen singi sinfam lalol itik natraga satok sasinda athingba piduna human rights thugaiba tawba yade haibado khangan na ba commission gi registry da order aduna direction su pike